Youth is the pillar of our nation. Wafam asi lamdam asigi nahasingna khangnaraba wafam ama oidunasu nahasingna nisha sizinabagi chang asi nongmagi masing yamlakli. Myanmar ga yumthangnaba state ama oiriba lamdam asidadi mayai kaba nisha lalonba asina khwaidagi hena araiba sendal lambini haina miyamna launari. Police, NAP, amadi customs yauna lanai NGO kayana makha kaya gi nisha sing fabagi tonganba paudom kaya laikre. Hairiba nisha sing asi fariba asisu adumak hangningai oiba wafam amadi oiri. Chahi ashida makha kaya gi nisha kaya marom fakrabage haibadu Tom TV gi akhanaba report ama miyam punna mineng taminasi. Manipur Police na mayai kaba drug ki mayuk ta sathava landa sahi si horakpadagi ngasi fawbada case 282 loukhatuna miwai sahumga marifutaruk fabaga loinana lupa crore kayagi drug phagatpa ngamkhi. Police ki report ki matungina drug ka mari leinaba case ta nupa sahumga 19 amadi nupi 35 punna miwai sahumga marifutaruk phagatki. Heroine number 4 ga mari leinaba case 100 da nupa 103 amadi nupi 18 punna miwai marifutra manga phaki. Makhoidagi Heroine number 4 powder kilogram taratruk hena phagatpa ngamkhi. Ganja ga mari leinaba case mangada nupi ahum phabaga loinena ganja kilogram 68 gram 180 phagatki. Kani lalonbaga mari leinena case 95 loukhatuna nupa 68 amadi nupi 18 punna mioi marifu phaki. Makhoidagi kani kilogram 219 gram 2 ga 82 phagatpa ngamkhi. SP capsule lalonbaga mari leinaba case 13 loukhatuna nupa 19 amadi nupi 9 punna mioi nifutaruk phabaga loinena makhoidagi SP capsule lising 68 ga chatruk marifutaruk phagatpa ngamkhi. WY tablet ka mari leinaba case 52 loukhatuna nupa 63 amadi nupi 12 punna mioi marifunipan phabaga loinena makhoidagi kilogram 100 gram 158 gi arumba oiba WY tablet lakh 50 lising 50 100 ga subna 13 phagatki. Brown sugar ga mari leinaba case 13 loukhatuna nupa 92 amasung nupi 5 punna mioi 98 phagatuna brown sugar kilogram 17 ka subna 5 amadi morphinated solution liter 7 ka humdoi phagatki. N10 tablet ka mari leinaba case anida nupa mari phabaga loinena N10 tablet lising 13 chama phagatki. Loko hida ka mari leinaba case 12 da nupa 12 amadi nupi ama punna mioi 13 phabaga loinena kilogram 94 ga gram 9 gi loko hidak lising ani ga chani mariputra manga phagatki. Metaqualon ga mari leinena case ama lokhatpa ga loinena kilogram 3 gram 9 ga 13 phagatki. Crystal methamphetamine ga mari leinaba case ama loukhatuna nupa mari phabaga loinena drug makhalasi kilogram 100 phagatki. Tramadol hydrochloride drug ka mari leinaba case ama loukhatuna nupa ama phabaga loinena drug makhalasi lising marifutara 9 ga marifutara phagatki. Popi amadi ganja pambi yanthatpagi case 18 loukhatuna tonganba chingilam ekar lising 3 ga 15 da tharamba popi pambi amadi ekar 13.50 da tharamba ganja yanthatuna manghankhi. Pseudo ephedrine tablet lising 5 ga 149 phagatpa ngamkhi. Ketamine gi drug mari leinaba case ama loukhatuna nupa mari phaki. Drug makhalasi kilogram 2 amadi bottle lising 10 ga 450 phagatpa ngamkhi. Methamphetamine drug mari leinaba case amada nupi ama phaki amadi mangondagi drug makhalasi kilogram 10 phagatpa ngamkhi.